अरानब इलिगेशन से मसी अखोई मसेन तौनबगी महुत्ता ताना क्वालिटी लेना सोननबा तानमिना सेने आई थमजगे Pmgsy की makha lambi shemnaba thadarakkhiba lupa crore chahum henbagi shenpham thabak shudana louthokkhre haina ngarang Manipur Pradesh Congress Committee Mpcc'S की President MLA K Meghachandra media da phongdokkhiba wapham adu maram chadaba amasung thijinba watpani haina Rural Development and Panchayati Minister Yumnam Khemchand phongdorakli ngasi all secretariat leiba Minister Khemchand ki office chamber da pangthokkiba paugi mifam amada mahakna hai Rang Mpcc'S की President K Meghachandra Rd&Pr district की ओइना किलोमीटर 4.13 मंगा सांगबा लंबी सेमगदबा अदो किलोमीटर 53.8 खक्तमक सेमलगा लोइसिनख्रे अदुगा सैंक्शन अमाउंट lupa crore 2.9 की मनुंगदगे lupa crore 34 लाख 95 लौथोक्रे हाइना phongdokkhiba दु अरानबा वाफमने Rd&Pr district की ओइना अपुनबा लंबी के असांगबा से किलोमीटर 1,000 34.3 ने मसिगे मनुंगदा किलोमीटर 493.8 मपुंग फाना सेमबा लोइसिनख्रे किलोमीटर 493.9 सांगबा लंबिना सेमजिन साजिनबगी तोंगा-तोंगानबा तांकक्ता लेरे ngasi chahi ahumrong ki mamangda Tamenglong district ki oina Pmgsy ki makha lambi sembaga mari lenana ahenba bill lauthokpa leikhe madu mahaki matamda nate matam adugi minister nasu lambi semba adugi mari leinaba engineer transfer tawbata natana inquiry tawduna ahenba bill lauthokkiba engineer amasung thikadar thabak suba hawankhre Chandal की ओइनदी Pmgsy की makha lambi sembaga mari lenana karigumba issue mata leite MLA K Meghachandra puthoragli wapham sing adu kumjali singani tara tare tananipan oibana madu mahaki matamda thokpa nate hauziki oinadi bill thagalakpa khudingmakta geotech yaudravadi bill amata thadokte loinana State amasung Ministry की Quality Control Monitoring Cell na kumna yengsilaba matungda bill thadokpaki process tawri kanagumba kharana panghai hairaga department ase mingchat thinaba wapham phongdokkpigano madugi mahut afafata tathok tasin tongminarga thabak paikhat minasi haina so Minister Khemchand makha tana phongdokki bill kudimakta geotech hapu per kilometer da left right gi namu then adugi verification to lower kan bill thagal halu haidana excess bill si laitana ba adugi matik section na konai loina engineer sing su aina haiba sing du in bidana hada thadok bill sing du ye geotech yaudaba bill amta thado handi then I'm responsible oiba MPCC ki president gumba amana kana gumba amna haire na maram chaba chadawa hekta irrigation tawuse ai matam budi nati adu orga su hekta department si sokpa yaba mo ngang wasi that is I feel very unfortunate masi matungda ai media ki thongda media ki snausing ki through da I haijari masi gumba aranba irrigation se masi akhoi masen taunabagi mahutta tana quality leina sonnaba tanamina sene ai thamjage